ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤꯅ ꯄꯨꯡ ꯀꯩꯅꯣ ꯐꯥꯎꯇꯤꯀꯣ ꯑꯩꯅ ꯊꯕꯛ ꯆꯤꯟꯗꯣꯏꯁꯦ ꯄꯨꯡ 10 ꯑꯗꯥꯏ ꯐꯥꯎꯕ ꯀꯩꯒꯤꯅꯣꯗ ꯃꯥ ꯑꯃꯨꯛ ꯇꯤꯐꯤꯟ ꯍꯥꯞꯄꯒ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯍꯟꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯣꯝꯋꯥꯔꯛ ꯀꯩꯀꯥ ꯆꯦꯛ ꯇꯧꯔꯒ ꯁꯤꯒꯅꯦꯆꯔ ꯇꯧꯔ ꯃꯥ Hello, good morning everyone. Welcome back to my channel once again and Xuxiao khurumjari and namaste. ꯃꯌꯥꯝꯅ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯝꯒꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯧꯖꯤꯛ ꯔꯥꯕꯪꯂꯥꯗ ꯂꯩꯀꯣ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯑꯩ ꯅꯨꯄꯥꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯑꯗꯨꯅ ꯏꯆꯦ ꯍꯣꯏ ꯃꯣꯏ ꯆꯦꯟꯅꯥꯏꯗ ꯀꯩꯅꯣ ꯆꯠꯈꯤ ꯕꯦꯂꯣꯔꯗ ꯃꯣꯏ ꯑꯅꯥꯕ ꯌꯦꯡꯕꯒꯤꯀꯣ ꯑꯗꯨꯅ ꯑꯩ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯩꯒ ꯏꯃꯥꯒ ꯑꯗꯨꯒ ꯏꯆꯦꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯗꯥꯗꯒ ꯑꯩꯈꯣꯏꯒ ꯂꯩꯍꯧꯕꯅꯦꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯄꯨꯡ 9ꯗ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯀꯣ 9:35 ꯑꯗꯨꯋꯥꯏ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯉꯀꯥꯟꯗ ꯆꯥꯛ ꯑꯃꯨꯛ ꯄꯤꯖꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯤꯐꯤꯟ ꯀꯩꯀꯩ ꯄꯨꯗꯧꯅꯣ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯃꯀꯥꯟꯗ ꯇꯤꯐꯤꯟ ꯑꯃꯨꯛ ꯍꯥꯞꯈꯤꯗꯕꯅꯦꯕ ꯑꯗꯨꯅ ꯑꯌꯨꯛ ꯄꯨꯡ 6ꯗ ꯍꯧꯒꯠꯂꯗꯤ ꯑꯗꯨꯝ ꯅꯪꯉꯤꯀꯣ ꯊꯕꯛꯁꯦ ꯄꯨꯡ 9 ꯐꯥꯎꯕ ꯑꯗꯨꯅ ꯄꯨꯡ 6ꯗ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯃꯥ ꯉꯁꯤꯒꯤ ꯀꯩꯅꯣꯗꯣ ꯇꯤꯐꯤꯟꯗꯣ ꯍꯜꯋꯥ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯀꯦꯅ ꯍꯥꯏꯀꯣ ꯑꯩꯁꯦ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡ ꯍꯜꯋꯥ ꯆꯥꯒꯦꯅ ꯑꯗꯨꯝ ꯍꯥꯏ ꯀꯩꯅꯣꯗ ꯃꯃꯥꯗꯣ ꯍꯧꯕ ꯍꯩꯇꯦꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯧꯕꯤꯌꯣꯅꯀꯣ ꯉꯔꯥꯡꯁꯨ ꯄꯨꯕꯅꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯅꯦ ꯃꯥꯗꯣ ꯍꯜꯋꯥꯗꯣ ꯑꯗꯨꯅ ꯍꯜꯋꯥ ꯍꯧꯒꯦ ꯑꯗꯨꯒ ꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯍꯜꯋꯥꯗꯣ ꯘꯤ ꯍꯥꯞꯄꯒ ꯍꯧꯕꯅꯤꯅ ꯍꯥꯎꯁꯨ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯗꯤ ꯁꯪꯒꯣꯝꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯨꯝꯊꯪꯅꯕꯗꯣ ꯁꯟ ꯂꯣꯏꯕꯅꯤꯅ ꯃꯣꯏ ꯑꯗꯨꯝ ꯁꯪꯒꯣꯝ ꯂꯧꯕꯒꯤꯀꯣ ꯑꯗꯨꯅ ꯁꯪꯒꯣꯝꯒ ꯀꯩꯅꯣꯒ ꯘꯤꯒ ꯍꯥꯞꯄꯒ ꯍꯧꯕꯅꯤꯅ ꯍꯥꯎꯋꯦꯕ ꯑꯗꯨ ꯃꯃꯥꯅ ꯍꯧꯕ ꯍꯩꯇꯦꯅ ꯁꯨꯡꯍꯧ ꯍꯧꯕꯤꯗꯦꯌꯦ ꯑꯗꯨꯒꯤ ꯑꯗꯨꯅ ꯄꯨꯡ 8:30 ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯂꯣꯏꯔꯦꯀꯣ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯃꯥꯁꯨ ꯄꯨꯡ 8:30 ꯆꯥꯛ ꯄꯤꯖꯗꯣꯏꯅꯦꯕ ꯑꯗꯨꯅ ꯇꯤꯐꯤꯟ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯃꯥꯒꯤ ꯑꯗꯨꯒ ꯁꯤꯗꯗꯤ ꯁꯤꯀꯤꯝꯗꯗꯤ ꯁ꯭ꯀꯨꯜꯁꯦ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯇꯤꯐꯤन ꯄꯨꯕꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯗꯅ ꯃꯤꯊꯥꯏꯒꯨꯝꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯀꯨ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯍꯥꯞꯄ ꯌꯥꯗꯦꯕ ꯇꯤꯐꯤꯟꯗꯣ ꯁꯤꯗ ꯑꯗꯨꯅ ꯄꯦꯀꯦꯠ ꯀꯩꯅꯣ ꯇꯧꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯣ ꯂꯧꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯇꯤꯐꯤꯟ ꯍꯥꯞꯇꯣꯏꯅꯤ ꯑꯗꯨꯒ ꯇꯤꯐꯤꯟꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯍꯥꯏꯗꯤ ꯀꯩꯀꯩꯅꯣ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯄꯦꯔꯦꯟꯁ ꯀꯩꯗ ꯀꯧꯔꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤꯒꯅꯨ ꯈꯣꯠꯄꯤꯅꯣꯅ ꯑꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯗꯦ ꯃꯥꯒꯤ ꯐ꯭ꯔꯨꯠꯁ ꯀꯩꯀꯥ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯜꯋꯥ ꯄꯨꯔꯕꯅꯤꯅ ꯀꯩꯅꯣꯒ ꯋꯥꯇꯔꯃꯦꯂꯟꯒ ꯒ꯭ꯔꯦꯞꯁꯀ ꯑꯗꯨꯒ ꯃꯤꯊꯥꯏ ꯀꯩꯀꯥ ꯄꯨꯔꯅꯤꯀꯣ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇ ꯌꯥꯎꯖꯕꯅꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯤꯅꯤꯀꯣ ꯃꯃꯥ ꯂꯩꯔꯝꯃꯗꯤ ꯃꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯗꯧꯕꯅꯦ ꯃꯌꯥꯝ ꯍꯥꯞꯄꯤꯒꯗꯕꯅꯦ ꯑꯗꯣ ꯑꯩꯅ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯂꯩꯔꯝꯕ ꯈꯔ ꯃꯥ ꯆꯥꯅꯤꯡꯕ ꯈꯔ ꯁꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦꯀꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯤ ꯑꯣꯏꯅ ꯄꯨꯔꯅꯤ ꯃꯥ ꯑꯗꯨꯒ ꯃꯥ ꯋꯥꯇꯔꯃꯦꯂꯟꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯃꯃꯥꯟꯅꯕꯤ ꯀꯩꯀꯩ ꯌꯦꯟꯅꯔꯒ ꯆꯥꯔꯨꯅꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤꯅ ꯄꯨꯡ ꯀꯩꯅꯣ ꯐꯥꯎꯇꯤꯀꯣ ꯑꯩꯅ ꯊꯕꯛ ꯆꯤꯟꯗꯣꯏꯁꯦ ꯄꯨꯡ 10 ꯑꯗꯥꯏ ꯐꯥꯎꯕ ꯀꯩꯒꯤꯅꯣꯗ ꯃꯥ ꯑꯃꯨꯛ ꯇꯤꯐꯤन ꯍꯥꯞꯄꯒ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯍꯟꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯣꯝꯋꯥꯔꯛ ꯀꯩꯀꯥ ꯆꯦꯛ ꯇꯧꯔꯒ ꯁꯤꯒꯅꯦꯆꯔ ꯇꯧꯔ ꯃꯥ ꯆꯠꯍꯟꯈ꯭ꯔꯅꯤꯗꯅ ꯑꯗꯨ ꯂꯣꯏꯔꯒ ꯏꯃꯥꯒꯤ ꯑꯃꯨꯛ ꯄꯨꯡ 10ꯗ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯍꯣꯏ 11 12 ꯑꯗꯥꯏ ꯊꯕꯛ ꯆꯤꯜꯂꯤ ꯀꯩꯒꯤꯅꯣꯗꯤ ꯏꯃꯥꯒꯤ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄꯒ ꯑꯃꯨꯛ ꯆꯥꯛ ꯄꯤꯖꯔꯒ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅꯀꯣ ꯑꯗꯨ ꯂꯣꯏꯔꯗꯤ ꯑꯩ ꯐ꯭ꯔꯤ ꯑꯣꯏꯔꯦꯕ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯂꯦꯝꯃꯦꯕ ꯁꯤꯗ ꯌꯨꯝꯗ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯇꯧꯅꯤꯡꯉꯥই ꯂꯩꯇꯦꯗꯅ ꯑꯗꯨꯒꯤ ꯃꯁꯝ ꯄꯨꯟꯕꯤꯔꯒ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯈꯔ ꯊꯕꯛ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯅꯨꯡꯊꯤꯜ ꯈꯔ ꯀꯣꯏꯕ ꯆꯠꯀꯦꯅ ꯇꯧꯕꯅꯦ ꯑꯗꯨ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯈꯛꯇꯪ ꯊꯣꯛꯂꯛꯑꯦꯀꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯅꯣꯡ ꯌꯥꯝ ꯆꯨꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯌꯨꯗꯦꯟꯂꯥ ꯀꯧꯏ ꯌꯨꯗꯦꯟꯂꯥ ꯚꯨꯇꯤꯌꯥ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯃꯤꯅꯤꯡꯁꯦ ꯑꯗꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯃꯥꯒꯤ ꯆꯥꯛ ꯄꯤꯖꯊꯣꯛꯑꯒ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯌꯨꯝꯗ ꯂꯩꯀꯣ ꯑꯗꯨ ꯂꯩꯕꯗꯤ ꯑꯗꯨ ꯃꯥ ꯂꯩꯕꯒꯤ ꯑꯩꯗꯣ ꯊꯕꯛ ꯌꯥꯝ ꯆꯤꯟꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯌꯦꯟꯁꯨ ꯌꯥꯝ ꯂꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏ ꯌꯦꯟ ꯂꯣꯏꯔꯒ ꯆꯥꯛ ꯀꯩꯀꯥ ꯊꯥꯛꯄꯗꯣ ꯑꯩꯈꯣꯏ ꯇꯥꯗ ꯂꯩꯔꯕꯅꯤꯅ ꯑꯩ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯏꯗꯅꯀꯣ ꯃꯥꯅ ꯊꯥꯛꯆꯒꯦꯗꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯤꯟꯖꯥꯡꯗꯣ ꯀꯩꯅꯣ ꯊꯣꯡꯒꯦ ꯁꯤꯗ ꯁꯟꯒ ꯀꯩꯅꯣꯒ ꯍꯪꯒꯥꯝꯒ ꯊꯣꯡꯒꯦ ꯍꯪꯒꯥꯝ ꯑꯅꯧꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯁꯤꯗꯗꯤ ꯍꯤꯟꯖꯥꯡ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯁꯟ ꯊꯣꯡꯕ ꯈꯤꯇꯪ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏꯔꯣꯝꯗ ꯉꯥ ꯊꯣꯡꯕꯗ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯉꯥ ꯊꯥꯛꯄꯗꯣ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤ ꯉꯥ ꯊꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯀꯣꯕꯤ ꯁꯥꯛ ꯊꯣꯡꯉꯤ ꯉꯥ ꯊꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯁꯤꯗꯁꯨ ꯁꯟ ꯈꯤꯇꯪ ꯍꯥꯞꯄꯀꯥꯟꯗ ꯍꯪꯒꯥꯝꯒꯨꯝꯕ ꯊꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯟ ꯍꯥꯞꯄꯀꯥꯟꯗ ꯍꯋꯥꯏ ꯑꯁꯥꯡꯕꯤꯒꯨꯝꯕ ꯉꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯒꯦ ꯁꯟꯒ ꯍꯪꯒꯥꯝꯒ ꯊꯣꯡꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯍꯪꯒꯥꯝ ꯑꯀꯨꯞꯄꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯑꯅꯧꯕꯗꯣ ꯃꯀꯥ ꯇꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯁꯣꯏꯗ꯭ꯔꯁꯨ ꯊꯣꯡꯕ ꯌꯥꯅꯤꯕ ꯑꯗꯣ ꯌꯥꯝꯅ ꯆꯝꯕꯅꯤꯀꯣ ꯁꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯀꯔꯤꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯇꯤꯜꯍꯧꯅꯦ ꯆꯅꯝꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯃꯆꯨꯒ ꯊꯨꯝꯒ ꯍꯥꯞꯄꯒ ꯂꯣꯏꯔꯦꯀꯣ
ꯑꯗꯨꯗꯣ ꯉꯧꯕ ꯌꯥꯕ ꯉꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯈꯥꯕꯩꯅ ꯑꯣꯠꯇꯕꯤꯗ ꯉꯧꯗꯣꯏꯅꯤꯀꯣ ꯀꯩꯒꯤꯅꯣꯗ ꯊꯥꯎ ꯑꯍꯤꯡꯕ ꯍꯥꯏꯕꯅꯤꯅ ꯃꯅꯝꯗꯣ ꯅꯝꯊꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯉꯧꯕ ꯂꯣꯏꯔꯀꯥꯟꯗ ꯀꯪꯁꯤꯜꯂꯛꯄ ꯀꯥꯟꯗꯣ ꯑꯗꯨ ꯏꯁꯤꯡ ꯍꯥꯞꯄ ꯀꯥꯝꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯒꯥꯝ ꯍꯥꯞꯆꯤꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯍꯪꯒꯥꯝꯗꯣ ꯁꯤꯗ ꯀꯩꯅꯣ ꯌꯦꯟ ꯃꯆꯥꯛ ꯁꯣꯏꯕꯩ ꯑꯗꯨꯃꯥꯏꯅ ꯁꯣꯏꯑꯦꯕ ꯀꯩꯅꯣꯗꯣ ꯍꯪꯒꯥꯝ ꯃꯀꯥ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯞꯅ ꯁꯣꯏꯗꯣꯛꯑꯀꯥꯟꯗ ꯍꯥꯞꯄꯦꯕꯀꯣ ꯍꯪꯒꯥꯝꯗꯣ ꯅꯣꯡꯃ ꯑꯩ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣ ꯑꯃꯗ ꯇꯣꯉꯥꯟꯅ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯒꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯁꯪꯉꯔꯣꯏ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯃꯁꯝ ꯄꯨꯜꯂꯒ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯃꯥꯏ ꯃꯁꯝꯁꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐ꯭ꯔꯤꯖꯤ ꯑꯣꯏꯕꯗꯣ ꯄꯨꯡꯐꯥ ꯐꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯃꯁꯝꯁꯦ ꯐꯥꯔꯒ ꯆꯠꯈꯤꯅꯤꯅ ꯌꯥꯝ ꯋꯥꯖꯕꯅꯦꯕ ꯑꯗꯨꯅ ꯐꯖꯅ ꯄꯨꯟꯕꯤꯌꯨꯅ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯀꯩꯅꯣꯗꯣ ꯍꯨꯏꯗꯣ ꯃꯃꯤꯡ ꯃꯤꯅꯤ ꯀꯧꯋꯦ ꯍꯨꯏꯒꯤ ꯃꯃꯤꯡ ꯃꯤꯅꯤꯗꯣ ꯃꯥꯅ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯄꯤꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯦꯅ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯦ ꯔꯥꯕꯪꯂꯥ ꯖꯒꯥꯁꯦ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄꯁꯦ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯂꯛꯇꯦꯕ ꯀꯩꯒꯤꯅꯣꯗ ꯅꯣꯡ ꯑꯗꯨꯝ ꯇꯥꯔ ꯂꯩꯌꯦꯕ ꯋꯤꯟꯇꯔꯗꯅ ꯎꯟ ꯑꯃꯨꯛ ꯇꯥꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯕ ꯖꯒꯥꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯖꯒꯥꯗꯣ ꯑꯗꯨꯒ ꯃꯥꯟꯅꯗꯦꯕ ꯑꯗꯨꯅ ꯃꯁꯝ ꯄꯨꯟꯕ ꯂꯣꯏꯔꯦ ꯕꯤꯟꯗꯤ ꯂꯣꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯒꯦ ꯃꯄꯥꯅ ꯊꯤꯟꯕꯤꯅꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯅ ꯒꯥꯔꯤꯗ ꯃꯃꯥꯗꯤ ꯃꯁꯝ ꯕꯤꯟꯗꯤ ꯂꯣꯟꯕ ꯍꯩꯇꯦꯅ ꯃꯁꯝꯗꯣ ꯇꯪꯈꯥꯏ ꯑꯅꯤꯗꯣ ꯀꯩꯅꯣ ꯕꯣꯜ ꯁꯥꯔꯒ ꯄꯨꯟꯁꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤꯑꯕ ꯑꯩꯒ ꯃꯁꯛ ꯃꯥꯟꯅꯩꯗꯣ ꯃꯃꯥꯏꯒꯁꯦ ꯏꯅꯣꯏꯗꯅꯦ ꯉꯁꯤꯗꯣ ꯃꯥ ꯁ꯭ꯀꯨꯜ ꯊꯤꯟꯕꯒꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣ ꯎꯏꯌꯦꯕ ꯎꯟ ꯇꯥꯕ ꯆꯤꯡꯗꯣ ꯎꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯐꯖꯅ ꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯌꯨꯛꯇ ꯑꯩꯅ ꯌꯦꯡꯍꯧꯗ꯭ꯔꯦꯀꯣ ꯊꯕꯛ ꯆꯤꯜꯂꯤꯉꯩꯗ ꯑꯗꯨꯅ ꯎꯟ ꯇꯥꯕ ꯁꯔꯨꯛꯁꯦ ꯁꯣꯝ ꯅꯥꯀꯥꯟꯗ ꯎꯏ ꯑꯗꯨꯒ ꯅꯣꯡꯃ ꯑꯩ ꯈꯔ ꯀꯨꯏꯅ ꯂꯩꯈꯤꯅꯤꯀꯣ ꯁꯤꯗ ꯑꯗꯨꯅ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯤꯡꯒꯣꯜ ꯄꯣꯠ ꯆꯩꯒ ꯌꯥꯝ ꯊꯥꯏꯀꯣ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯑꯗꯨꯒ ꯃꯥ ꯌꯨꯝ ꯊꯪꯅꯕꯁꯤꯡꯁꯤꯁꯨ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯨꯖꯥꯛ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯃꯅꯨꯡꯗꯅ ꯍꯪꯒꯥꯝ ꯃꯌꯥꯝ ꯑꯃ Hello? Nini? Ah. Ah. Warma. ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯃ ꯁ꯭ꯀꯨꯜ ꯆꯠꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯜꯂꯨꯔꯒꯦ ꯀꯩꯒꯤꯅꯣꯗ ꯑꯉꯥꯡ ꯆꯥꯛ ꯆꯥꯈꯤ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯆꯥꯗ꯭ꯔꯤꯗꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯣꯡꯉꯝꯕ ꯁꯟꯗꯣ ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯁꯜꯂꯒꯦ ꯁꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨꯖꯊꯣꯛꯑꯒ ꯊꯕꯛ ꯋꯥꯏ ꯁꯪꯉꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯩꯅꯣꯗ ꯌꯨꯝꯗ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯅꯠꯇ꯭ꯔꯁꯨ ꯑꯣꯐꯤꯁ ꯆꯠꯂꯀꯥꯟꯗ ꯑꯉꯥꯡꯒꯨꯝꯕ ꯆꯦꯜꯂꯀꯥꯟꯗ ꯍꯥꯏꯗꯤ ꯂꯣꯏꯁꯟꯕ ꯂꯩꯗꯅꯀꯣ ꯁ꯭ꯀꯨꯜꯒꯤ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯣꯏꯅ ꯆꯥꯅꯕꯕꯨ ꯇꯧꯒꯗ꯭ꯔꯥ ꯌꯨꯝꯒꯤ ꯃꯤꯅꯕꯨ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯑꯗꯨ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯃꯣꯏꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯍꯣꯡꯒꯦ ꯏꯟꯖꯥꯡ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯑꯃꯇꯪ ꯆꯥꯗꯦꯗꯅꯀꯣ ꯑꯗꯨꯅ ꯁꯟ ꯑꯃ ꯊꯣꯡ ꯇꯥꯔꯒꯁꯨ ꯑꯃ ꯁꯤꯗ ꯏꯁꯀꯨꯁ ꯀꯨꯃꯨꯟꯇ ꯀꯩꯅꯣꯗꯣ ꯗꯁꯀꯨꯁꯀꯤ ꯃꯅꯥꯗꯣ ꯁꯤꯗ ꯗꯁꯀꯨꯁꯁꯦ ꯏꯁꯀꯨꯁ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯗꯣ ꯗꯁꯀꯨꯁꯀꯤ ꯃꯅꯥ ꯑꯅꯧꯕꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯆꯥꯟꯅꯗꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨ ꯁꯤꯗ ꯆꯥꯅꯩ ꯏꯟꯖꯥꯡ ꯊꯣꯡꯅ ꯑꯩꯁꯨ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯇꯣꯛꯀꯦ ꯑꯩ ꯆꯥ ꯌꯥꯝꯅꯗꯤ ꯊꯛꯇꯕꯅꯤꯀꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯗꯣ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯁꯪꯒꯣꯝꯗꯣ ꯍꯥꯎꯋꯤꯗꯅ ꯁꯟ ꯑꯁꯦꯡꯕꯒꯤ ꯁꯪꯒꯣꯝꯅꯤꯅꯀꯣ ꯑꯗꯨꯅ ꯃꯔꯛꯇ ꯊꯛꯑꯦ ꯌꯥꯝ ꯇꯣꯏꯅ ꯊꯛꯇꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯂꯥꯝꯈꯠꯂꯛꯑꯕ ꯑꯗꯨꯒꯤ ꯆꯥ ꯊꯛꯇꯣꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯜꯂꯒꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯈꯔꯗꯤ ꯀꯨꯏꯔ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯀꯩꯅꯣꯗꯣ ꯃꯣꯔꯣꯛ ꯑꯁꯥꯡꯕꯗꯨꯒ ꯁꯨꯔꯄꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯆꯤꯁ ꯍꯥꯏꯕꯗꯣ ꯁꯤꯗ ꯆꯥꯅꯕꯗꯣ ꯑꯗꯨꯒ ꯊꯣꯡꯕ ꯌꯦꯡꯍꯟꯒꯦ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯨꯔꯄꯤꯗꯣ ꯅꯍꯥꯟ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯄꯤꯔꯛꯄꯅꯤꯀꯣ ꯏꯟꯗꯣꯝꯆꯥꯁꯦ ꯁꯤꯗ ꯑꯝꯆꯨꯡ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯝꯆꯨꯡ ꯑꯃꯅ ꯄꯤꯔꯛꯄꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯐ꯭ꯔꯤꯖꯇ ꯊꯝꯕꯗꯨꯗ ꯀꯩꯅꯣ ꯀꯥꯟꯁꯜ ꯂꯩꯔꯝꯃꯦ ꯑꯗꯨ ꯀꯩꯅꯣꯗ ꯊꯥꯎꯗ ꯍꯥꯞꯆꯤꯜꯂꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯄꯦꯊꯣꯔꯛꯑꯅꯦꯕ ꯆꯤꯁ ꯑꯣꯏꯕꯅꯤꯅ ꯆꯥꯕꯗꯣ ꯍꯩꯅꯗꯕꯅꯤ ꯅꯍꯥꯟꯒꯩꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯍꯥꯎꯔꯛꯑꯦ ꯀꯩꯅꯣ ꯆꯍꯤ ꯑꯍꯨꯝ ꯁꯨꯗꯣꯔꯦꯅ ꯂꯩꯔꯛꯏꯁꯦꯀꯣ ꯃꯤ ꯃꯌꯥꯝꯅ ꯁꯨꯝ ꯆꯥꯅꯕꯗꯁꯨ ꯌꯥꯎꯔꯕꯅꯤꯅ ꯍꯥꯎꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯆꯥꯛ ꯆꯥꯔꯒ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯀꯥꯂꯤꯝꯄꯣꯡ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯒꯥꯔꯤ ꯑꯃ ꯂꯧꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯗꯨꯅ ꯉꯁꯤ ꯍꯤꯟꯖꯥꯡ ꯁꯟ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯁꯨꯔꯄꯤꯀꯣ ꯑꯆꯥꯔ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯤꯁꯇꯣ ꯑꯗꯨꯒ ꯀꯩꯅꯣꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯏꯔꯨꯖꯊꯣꯛꯎꯔꯦ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯆꯠꯂꯨꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯁꯨꯝ ꯇꯥꯟꯁꯜꯂꯛꯑꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯀꯩꯅꯣꯅꯦ ꯃꯥꯒꯤ ꯐ꯭ꯂꯥꯋꯔ ꯄ꯭ꯂꯥꯟꯠ ꯀꯂꯦꯛꯁꯟꯅꯤꯀꯣ ꯁꯦ ꯏꯆꯦꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯇꯧꯗꯦ ꯏꯆꯦ ꯂꯩꯒꯨꯝꯕ ꯊꯥꯕꯁꯦ ꯃꯥ ꯊꯥꯗꯦ ꯑꯩꯈꯣꯏ ꯇꯥꯗꯅ ꯊꯥꯕ ꯉꯥꯛꯇꯅꯤ
ꯌꯨꯝꯗ ꯂꯩ ꯊꯥꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯆꯦ ꯇꯧꯗꯦꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥ ꯍꯩꯇꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯂꯥꯟꯁꯦ ꯌꯥꯝ ꯐꯖꯩ ꯆꯠꯄ ꯀꯥꯟꯗ ꯃꯥ ꯄꯨꯈ꯭ꯔꯗꯕꯅꯦ ꯑꯩꯅ ꯌꯨꯝꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯁ꯭ꯋꯥꯏꯗ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯊꯥꯏꯅꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯈꯨꯠꯁꯥꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯁꯥꯏꯀꯣ ꯑꯗꯨꯒ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯃꯊꯛꯇ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯐꯥꯎꯟꯗꯦꯁꯟꯗꯣ ꯋꯥꯡꯅ ꯇꯧꯕꯩ ꯋꯥꯅꯦꯕ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯕꯥꯆꯤꯒꯤ ꯌꯨꯝ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯊꯪꯅ ꯊꯪꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯖꯒꯥꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯗꯣ ꯏꯔꯨꯖꯔꯒ ꯊꯕꯛ ꯇꯧꯔꯤꯉꯩ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯤꯉꯩꯗ ꯍꯨꯏ ꯆꯥꯛ ꯊꯥꯛꯄ ꯀꯥꯎꯔꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯍꯨꯏ ꯆꯥꯛ ꯊꯥꯛꯏꯅꯦ ꯄꯨꯡ 12 ꯃꯈꯥꯏ ꯈꯛꯇ ꯇꯥꯕꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯉꯜꯂꯤꯑꯕ ꯑꯗꯨꯅ ꯃꯇꯝ ꯀꯃꯥꯏꯅ ꯂꯦꯟꯗꯣꯏꯅꯣ ꯈꯪꯗꯕꯒꯤ ꯀꯣꯏꯆꯠ ꯆꯠꯂꯤꯅꯦ ꯁ꯭ꯋꯥꯏꯗ ꯍꯨꯏꯒꯤ ꯂꯩꯀꯥꯏꯅꯤ ꯁ꯭ꯋꯥꯏꯁꯦ ꯌꯨꯝꯊꯪꯅꯕꯗꯣ ꯅꯍꯥꯟꯒꯩꯗꯤ ꯃꯤ ꯌꯥꯝ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯀꯩꯅꯣꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯤ ꯏꯟꯗꯣꯝꯆꯥꯁꯦ ꯑꯝꯆꯨꯡ ꯍꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯝꯆꯨꯡꯒꯤ ꯌꯨꯝꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯃꯥꯗꯣ ꯂꯩꯇꯦ ꯌꯨꯝꯗ ꯃꯥ ꯒꯦꯡꯇꯣꯛ ꯆꯠꯈꯤꯅꯦ ꯍꯥꯏꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯦꯡꯍꯟꯕ ꯌꯥꯕꯅꯦ ꯃꯣꯏꯒꯩꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯌꯨꯝ ꯈꯨꯁꯥꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯥꯏꯒꯤ ꯌꯨꯝ ꯈꯨꯁꯥꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯐꯛꯂꯥꯡꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯕꯥꯛꯀ ꯆꯔꯨ ꯀꯩꯀꯥ ꯍꯥꯞꯄꯒ ꯋꯥꯏ ꯇꯩꯅꯩꯗꯅ ꯁꯤꯗꯅ ꯀꯩꯅꯣ ꯇꯩꯕ ꯁꯤꯃꯦꯟꯒ ꯂꯩꯉꯣꯏꯒ ꯋꯥꯏ ꯇꯩꯌꯦꯀꯣ ꯑꯗꯨꯒ ꯃꯔꯛꯇ ꯋꯥ ꯑꯣꯏꯅ ꯍꯥꯞꯇꯤ ꯍꯥꯞꯄ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯃꯍꯨꯠꯇ ꯁꯤꯃꯦꯟꯠꯀ ꯀꯩꯅꯣ ꯑꯣꯏꯅ ꯇꯩꯕ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯗꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯥꯛꯇꯅ ꯄꯨꯟꯗꯅꯀꯣ ꯌꯨꯝꯗ ꯆꯥꯗꯕ ꯊꯛꯃꯤꯟꯅꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯌꯦꯕ ꯁ꯭ꯋꯥꯏꯗ ꯄꯨꯟꯕꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯖꯒꯥꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯕ ꯁꯤꯗ ꯌꯨꯡꯉꯤꯕ ꯐ꯭ꯂꯦꯛ ꯑꯉꯧꯕ ꯃꯌꯥꯝꯁꯦ ꯃꯤꯈꯩꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣꯅ ꯍꯪꯉꯤꯀꯣ ꯅꯍꯥꯟ ꯏꯃꯥꯟꯅꯕꯤꯈꯩ ꯂꯥꯛꯄꯗꯁꯨ ꯍꯪꯉꯝꯕꯗꯣ ꯁꯤ ꯌꯨꯡꯉꯤꯕ ꯐ꯭ꯂꯦꯛ ꯃꯌꯥꯝꯁꯦ ꯃꯤ ꯁꯤꯕꯒꯤꯅꯤꯀꯣ ꯌꯨꯡꯉꯤꯁꯦ ꯍꯥꯏꯗꯤ ꯏꯃꯨꯡꯗ ꯃꯤ ꯑꯁꯤꯕ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯅꯥ ꯊꯣꯛ ꯇꯥꯔꯒꯗꯤ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗ ꯐ꯭ꯂꯦꯛꯁꯦ 109 ꯌꯨꯡꯉꯦꯕ ꯑꯗꯨꯅ ꯁꯤꯗ ꯃꯤꯅ ꯁꯤꯀꯤꯝꯗ ꯆꯠꯂꯀꯥꯟꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯁꯨꯃꯥꯏꯅ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯐ꯭ꯂꯦꯛꯀꯨꯝꯕ ꯌꯨꯡꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯎ ꯇꯥꯔꯒꯗꯤ ꯃꯤ ꯁꯤꯕꯒꯤꯅꯦꯕ ꯃꯤ ꯁꯤꯕꯒꯤ ꯀꯩꯅꯣ ꯁꯤꯕ ꯀꯥꯟꯗꯨꯗ 109 ꯌꯨꯡꯕ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯔꯣꯜꯒꯨꯝꯕ ꯂꯥꯛꯄꯗꯣ ꯑꯗꯨꯀꯥꯟꯗ 109 ꯑꯗꯨꯃꯥꯏꯅ ꯌꯨꯡꯉꯦꯕ ꯑꯗꯨꯅ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯊꯣꯛꯂꯛꯏꯅꯤꯀꯣ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯃꯈꯥꯗꯅꯦ ꯁꯣꯔꯣꯛꯀꯤ ꯃꯈꯥꯗ ꯑꯗꯨꯒ ꯑꯩ ꯃꯊꯛ ꯀꯥꯈꯠꯂꯛꯏꯅꯦ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯆꯨꯕ ꯀꯥꯟꯗꯗꯤ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯆꯠꯄ ꯇꯜꯂꯦꯕ ꯍꯧꯖꯤꯛꯁꯨ ꯇꯜꯂꯦꯀꯣ ꯑꯩ ꯆꯠꯄ ꯌꯨꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯈꯥꯗꯅꯦꯕ ꯃꯣꯏꯒꯤ ꯌꯨꯝ ꯂꯩꯔꯤꯁꯦ ꯀꯥꯛꯐꯩ ꯌꯥꯝ ꯂꯩꯌꯦꯕ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯅ ꯑꯩ ꯆꯠꯄꯗꯤ ꯇꯜꯂꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯈꯛꯇꯪ ꯊꯣꯛꯈꯤꯕꯅꯤꯅ ꯉꯁꯤꯕꯨꯗꯤ ꯀꯥꯛꯐꯩ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯌꯨꯝꯗ ꯁꯨꯝ ꯇꯨꯝ ꯂꯩꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯕꯣꯔꯗꯤꯡ ꯆꯨꯔꯝꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯆꯣꯅ ꯍꯥꯏꯔꯝꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯀꯔꯥꯏ ꯀꯣꯏꯔꯨꯗꯣꯏꯅꯣ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏꯔꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯁ ꯍꯩ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯆꯠꯂꯨꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯐꯝ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦꯕ ꯀꯣꯏꯆꯠ ꯆꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣꯗꯣ ꯁꯟꯊꯛꯇꯨꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯗꯗꯤ ꯁꯤꯁꯅꯨ ꯍꯥꯏꯌꯦꯕ ꯁꯤꯁꯅꯨ ꯑꯗꯣ ꯃꯣꯏꯁꯤꯁꯦ ꯍꯦꯛꯑꯒ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯆꯥꯅꯩꯀꯣ ꯁꯟ ꯊꯣꯡꯕꯗ ꯍꯥꯞꯄꯤꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯍꯥꯞꯄꯦꯕ ꯆꯥꯅꯩꯌꯦꯕ ꯁꯤꯁꯦ ꯑꯉꯥꯡꯈꯩ ꯌꯥꯝ ꯍꯥꯎꯋꯦꯅ ꯆꯥꯅꯩꯀꯣ ꯑꯗꯣ ꯑꯩꯗꯤ ꯆꯥꯕꯗꯣ ꯀꯌꯥ ꯇꯧꯗꯦ ꯅꯥꯟ ꯅꯥꯟ ꯂꯥꯎꯋꯦ ꯊꯕꯛ ꯂꯩꯇꯕꯁꯤꯁꯨ ꯋꯥꯏꯑꯦꯀꯣ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯅꯍꯥꯟ ꯑꯩꯅ ꯂꯦꯞꯇꯣꯞ ꯄꯨꯔꯒ ꯂꯥꯛꯄꯗꯣ ꯑꯗꯨꯁꯨ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯄꯣꯔꯇꯦꯜꯗꯣ ꯍꯥꯡꯕ ꯌꯥꯗꯦꯕ ꯀꯩꯒꯤꯅꯣꯗ ꯁ꯭ꯋꯥꯏꯁꯦ ꯅꯦꯠꯋꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯇꯧꯔꯁꯨ ꯌꯦꯡꯕ ꯌꯥꯗꯦ ꯀꯩꯝ ꯌꯦꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯄꯨꯔꯛꯑꯝꯗ꯭ꯔꯁꯨ ꯐꯔꯕꯅꯤꯀꯣ ꯅꯍꯥꯟ ꯏꯆꯦꯅ ꯀꯩꯅꯣꯗꯒꯤ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯍꯩꯅꯧ ꯂꯩꯔꯒ ꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯇꯥꯗꯗ ꯌꯥꯝꯅ ꯍꯥꯎꯕꯗꯤ ꯑꯣꯏꯗꯦꯀꯣ ꯑꯩꯈꯣꯏꯔꯣꯝꯗ ꯅꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯃꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯍꯨꯔꯥꯜꯂꯒ ꯅꯨꯡ ꯊꯣꯝꯅ ꯆꯥꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕ ꯌꯧꯗꯦꯕ ꯀꯩꯁꯨ ꯃꯇꯝ ꯂꯦꯟꯐꯝ ꯂꯩꯇꯦ ꯐꯣꯟ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯑꯗꯨꯒ ꯀꯣꯐꯤ ꯑꯃꯨꯛ ꯊꯛꯀꯦꯅ ꯑꯃꯨꯛ ꯀꯣꯐꯤ ꯑꯃꯨꯛ ꯁꯦꯝꯃꯦ ꯀꯩꯅꯣꯗꯣ ꯃꯣꯗꯔꯟ ꯐꯦꯃꯤꯂꯤ ꯌꯦꯡꯕꯅꯦ ꯑꯩꯗꯣ ꯀꯩꯅꯣ ꯁꯦꯔꯤꯁꯇꯣ ꯖꯤꯑꯣ ꯍꯣꯠꯁꯇꯥꯔꯗ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯦ ꯅꯦꯠꯋꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯗꯥꯏꯗꯁꯨ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯃꯊꯛꯇꯅꯤ ꯈꯪꯗꯦ ꯁꯣꯔꯣꯛꯇꯅꯤ ꯈꯪꯗꯦ ꯆꯠꯂꯀꯥꯟꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯤꯀꯣ ꯚꯤꯗꯤꯑꯣꯗꯣ ꯅꯍꯥꯟꯒꯤꯗꯨꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯀꯣ ꯊꯥꯒꯠꯄꯗꯣ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ ꯀꯩꯅꯣ ꯇꯥꯔꯦ 20 ꯑꯗꯥꯏꯃꯨꯛ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥ ꯐꯤꯔꯣꯜ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯀꯩꯒꯤꯅꯣꯗ ꯃꯥꯁꯨ ꯆꯥꯛ ꯄꯤꯖꯔꯒ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯅꯠꯇ꯭ꯔꯥ ꯊꯕꯛꯁꯨ ꯂꯩꯇꯕꯅꯤꯅ
ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯀꯂꯤꯝꯄꯣꯡ ꯆꯠꯈꯤꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯀꯣ ꯑꯗꯨꯒ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯣ ꯑꯣꯠꯁ ꯑꯣꯏꯅ ꯆꯥꯒꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯣꯠꯁ ꯑꯣꯏꯅ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯔꯦ ꯀꯩꯗꯧꯅꯤꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯀꯩꯁꯨꯝ ꯇꯧꯅꯤꯉꯥꯏ ꯂꯩꯇ꯭ꯔꯦ ꯅꯨꯡꯗꯥꯡ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯆꯥꯛ ꯄꯤꯖꯔꯅꯤ ꯂꯣꯏꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯇꯨꯝꯃꯨꯔꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯇꯨꯝꯃꯨꯔꯅꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯟꯗꯦꯗ ꯑꯩ ꯀꯩꯅꯣ ꯆꯠꯄ ꯁꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯀꯣꯏꯕꯒꯨꯝꯕ ꯆꯠꯄ ꯁꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨ ꯁꯪ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯅꯣꯗ ꯕꯨꯙ ꯄꯥꯔꯛꯇ ꯆꯠꯂꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯕꯤꯔꯛꯀꯦ ꯐꯖꯩꯀꯣ ꯃꯤ ꯏꯆꯦ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯌꯦꯡꯕꯗꯤ ꯎꯕ ꯃꯐꯝꯗꯣ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯆꯠꯂꯒꯗꯤ ꯂꯥꯞꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯃꯈꯥꯗ ꯌꯦꯡꯕꯗꯤ ꯎꯏꯗꯅ ꯃꯊꯛꯇ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯆꯠꯂꯒꯗꯤ ꯌꯥꯝ ꯂꯥꯞꯄꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯑꯗꯨꯒ ꯌꯥ ꯇꯥꯔꯒꯗꯤ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯍꯜꯂꯛꯑꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯅ ꯀꯩꯅꯣꯗꯣ ꯑꯩꯅ ꯁꯥ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯀꯣ ꯀꯩꯒꯤꯅꯣ ꯆꯥꯅꯤꯡꯗ꯭ꯔꯕ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗꯦꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯁꯤꯜꯂꯛꯑꯗꯤ ꯑꯗꯨꯅ ꯆꯦꯡꯒꯨꯝꯒ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯑꯗꯨꯒ ꯍꯋꯥꯏꯒ ꯊꯣꯡꯉꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯌꯨꯔꯦꯟꯂꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦ ꯌꯨꯔꯦꯟꯂꯥꯗꯤ ꯆꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯍꯤꯟꯖꯥꯡꯁꯤ ꯑꯗꯨꯅ ꯃꯥꯗꯤ ꯑꯂꯨ ꯉꯧꯕꯒ ꯀꯩꯅꯣꯒ ꯆꯥꯈ꯭ꯔꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯀꯔꯤꯒꯤꯅꯣꯗ ꯑꯦꯁꯥꯏꯟꯃꯦꯟ ꯂꯣꯏꯁꯟꯗꯧꯕꯗꯣ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯣꯏꯗꯅ ꯑꯩ ꯂꯣꯏꯁꯟꯕ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯌꯨꯝ ꯆꯠꯂꯒ ꯑꯩ ꯂꯣꯏꯁꯜꯂꯨꯔꯒꯦ ꯏꯆꯦ ꯍꯣꯏꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯑꯔꯣꯏ ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯛꯑꯦ ꯁꯣ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯕꯗ ꯄꯣꯠ ꯆꯩ ꯊꯥꯔꯨꯕ ꯃꯌꯥꯝꯗꯒꯤ ꯂꯩ ꯊꯥꯕ ꯃꯌꯥꯝꯗꯣ ꯁꯤꯔꯝꯒꯅꯤꯅꯁꯨ ꯈꯜꯂꯦ ꯅꯣꯡꯁꯨ ꯆꯨꯕꯅꯦꯀꯣ ꯅꯣꯡ ꯍꯩꯖꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯕꯦꯜꯀꯣꯅꯤꯗ ꯑꯗꯨꯅ ꯌꯨꯝ ꯆꯠꯂꯅꯤ ꯑꯩꯁꯨ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯗꯤ ꯆꯥꯛꯆꯥ ꯇꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯗꯅ ꯀꯣꯟ ꯇꯪꯈꯥꯏ ꯑꯃ ꯐꯦꯡꯕꯤꯈ꯭ꯔꯦ ꯃꯥꯅ ꯀꯣꯟ ꯐꯦꯡꯕꯤꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯐꯦꯡꯅꯕꯗꯤ ꯂꯩꯔꯝꯃꯔꯣꯏ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯀꯩꯀꯥ ꯐꯦꯡꯗꯣꯛꯑꯀꯥꯟꯗ ꯂꯣꯏꯔꯅꯤꯀꯣ ꯉꯁꯤꯒꯤ ꯊꯕꯛ ꯅꯨꯄꯤ ꯃꯆꯥꯁꯨ ꯕ꯭ꯔꯁ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅꯤ ꯁꯤꯅꯦꯃꯥ ꯌꯦꯡꯁꯦꯅ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯁꯤꯅꯦꯃꯥ ꯌꯦꯡꯉꯔꯣꯏ ꯑꯩꯈꯣꯏꯅꯤ ꯀꯩꯒꯤꯅꯣꯗ ꯃꯥꯗꯣ ꯐꯣꯟ ꯌꯦꯡꯅꯤꯡꯕꯅꯤꯀꯣ ꯃꯃꯥꯅ ꯐꯣꯟ ꯌꯥꯝ ꯄꯥꯏꯍꯟꯗꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤꯗꯣ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇ ꯄꯥꯏꯖꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯐꯣꯟ ꯉꯥꯛꯇꯪ ꯌꯦꯡꯒꯦꯅ ꯍꯥꯏ ꯑꯗꯨꯒ ꯐꯣꯟ ꯌꯦꯡꯁꯦ ꯁꯤꯅꯦꯃꯥ ꯌꯦꯡꯁꯦꯅ ꯍꯥꯏꯅꯔꯒ ꯃꯥꯗꯣ ꯍꯣꯝꯋꯥꯔꯛ ꯇꯧꯕ ꯑꯃꯨꯛ ꯂꯣꯏꯔꯝꯗ꯭ꯔꯦ ꯏꯟꯗꯤꯌꯥ ꯃꯦꯞ ꯌꯦꯛꯇꯣꯏꯅꯦꯅ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯍꯣꯝꯋꯥꯔꯛ ꯇꯧꯃꯤꯟꯅꯔꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯊꯕꯛꯁꯤꯅ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯥꯛꯆꯥ ꯇꯣꯛꯑꯕꯅꯤꯅ ꯑꯗꯨꯒ ꯑꯩꯁꯨ ꯁꯤꯅꯦꯃꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠꯀꯨꯝꯕ ꯇꯧꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯒ ꯇꯨꯝꯃꯅꯤꯀꯣ ꯑꯩꯁꯨ ꯅꯍꯥꯟꯒꯩꯗꯤ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯏꯪꯕꯅꯤꯀꯣ ꯀꯩꯒꯤꯅꯣꯗ ꯍꯥꯏꯗꯤ ꯎꯟ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯖꯥꯒꯨꯝꯕ ꯎꯞꯇ꯭ꯔꯗꯤ ꯂꯩꯕꯗꯣ ꯌꯥꯝ ꯏꯪꯉꯝꯕꯅꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯤ ꯀꯥꯂꯦꯟ ꯌꯧꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯌꯥꯝ ꯀꯟꯅ ꯏꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯣꯖꯥ ꯃꯌꯥꯝ ꯎꯞꯁꯜꯂꯀꯥꯟꯗ ꯋꯤꯟꯇꯔ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯐꯝꯕꯅꯤꯀꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯈꯛꯇꯪ ꯊꯣꯛꯑꯝꯕꯒꯤ ꯈꯔ ꯁꯥꯏ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯩꯈꯣꯏꯅꯤꯁꯨ ꯁꯤꯅꯦꯃꯥ ꯌꯦꯡꯗ꯭ꯔꯦ ꯃꯥꯁꯨ ꯐꯣꯟ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯑꯩ ꯀꯩꯅꯣ ꯌꯦꯡꯕꯅꯦ ꯃꯣꯗꯔꯟ ꯐꯦꯃꯤꯂꯤ ꯌꯦꯡꯕꯅꯤꯀꯣ ꯁꯤꯔꯤꯁꯇꯣ ꯖꯤꯑꯣ ꯍꯣꯠꯁꯇꯥꯔꯗ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯤꯅꯦꯃꯥ ꯌꯦꯡꯉꯒ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯏꯕ ꯆꯠꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯁꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯦꯕ꯭ꯔꯤꯋꯥꯟ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ